ꯏꯝꯐꯥꯜ ꯃꯦ 27 ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯂꯩꯔꯛꯄ ꯃꯤꯑꯣꯏ ꯑꯃ ꯉꯁꯤ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ. ꯗ꯭ꯔꯦꯟ ꯁꯦꯡꯕꯗ ꯃꯩꯅ ꯆꯤꯡꯗꯨꯅ ꯑꯃꯁꯨ ꯁꯤꯔꯦ. ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯕ ꯃꯤꯑꯣꯏ ꯑꯗꯨ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯂꯨꯡꯐꯝ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯁꯔꯥꯡꯊꯦꯝ ꯁꯟꯖꯣꯏ ꯆꯍꯤ 38 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡꯍꯜ ꯀꯧꯏ. ꯃꯍꯥꯛ ꯄꯥꯠꯁꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯑꯋꯥꯡ ꯈꯨꯅꯧ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯆꯦꯟ ꯑꯣꯐ ꯐ꯭रीडम ꯐꯥꯎꯟꯗꯦꯁꯟ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔ ꯑꯗꯨꯒꯤ ꯇꯣꯏꯂꯦꯠ ꯔꯨꯝꯗ ꯐꯗꯤꯅ ꯌꯥꯟꯗꯨꯅ ꯁꯤꯕꯅꯤ ꯍꯥꯏꯔꯤ. ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔ ꯑꯁꯤꯗ ꯍꯧꯖꯤꯛ ꯀ꯭ꯂꯦꯟ 103 ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤ. ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯁ ꯁꯟꯖꯣꯏ ꯁꯦꯟꯇꯔ ꯑꯁꯤꯗ ꯂꯩꯔꯛꯄ ꯅꯨꯃꯤꯠ 29ꯅꯤ ꯔꯣꯝꯇꯃꯛ ꯉꯥꯏꯔꯤ. ꯉꯔꯥꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯎꯅꯔꯝꯈꯤ. ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 2:30 ꯔꯣꯝ ꯇꯥꯕ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯇꯣꯏꯂꯦꯠ ꯆꯪꯈꯤꯕꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯇꯥꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯇꯣꯏꯂꯦꯠꯀꯤ ꯐ꯭ꯂꯣꯔꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯅꯤ. ꯉꯛꯁꯝꯗ ꯐꯗꯤꯅ ꯀꯣꯡꯒꯣꯏ ꯀꯤꯗꯨꯅ ꯂꯩꯔꯝꯈꯤ. ꯏꯃꯨꯡ ꯃꯅꯨꯡꯅ ꯐꯣꯡꯗꯣꯔꯛꯄꯗ ꯂꯩꯈꯤꯗ꯭ꯔꯕ ꯁꯟꯖꯣꯏ ꯀꯣꯡꯀ꯭ꯋꯥ ꯑꯃꯗꯤ ꯌꯨ ꯀꯥ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕꯗꯒꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔ ꯑꯁꯤꯗ ꯂꯥꯌꯦꯡꯅꯕ ꯊꯝꯂꯝꯈꯤꯕꯅꯤ. ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯛꯄꯗ ꯁꯦꯟꯇꯔ ꯑꯁꯤꯗꯒꯤ ꯌꯨꯝꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯍꯜꯂꯛꯈꯤꯕꯅꯤ. ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ 4 ꯂꯩꯍꯧꯔꯤ. ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯗ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀꯤ ꯑꯦꯛꯁꯄꯔꯠꯁꯤꯡ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯔꯤꯝꯁ ꯃꯣꯔꯒꯇ ꯊꯝꯈ꯭ꯔꯦ. ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯣꯡꯃꯒꯤ ꯁꯨꯕ ꯅꯣꯝꯗꯨꯅ ꯆꯔꯥ ꯇꯥꯟꯖꯔꯤꯕ ꯃꯤꯑꯣꯏ ꯑꯃ ꯃꯩꯅ ꯆꯤꯡꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ. ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯄꯨꯔꯩꯔꯣꯝꯕ ꯈꯣꯡꯅꯥꯡꯈꯣꯡꯗ ꯂꯩꯕ ꯔꯤꯃꯦꯗꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯗ꯭ꯔꯦꯟꯗ ꯊꯣꯛꯈꯤꯕꯅꯤ. ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯟꯊꯦꯜ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯑꯕꯗꯨꯜ ꯍꯀꯤꯝ ꯆꯍꯤ 70 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯕꯗꯨꯜꯂꯥ ꯀꯧꯏ. ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9 ꯂꯣꯝ ꯇꯥꯕ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯗ꯭ꯔꯦꯟ ꯁꯦꯡꯗꯣꯛꯅꯕꯒꯤꯗꯃꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯁꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯁꯥꯃꯨ ꯃꯈꯣꯡꯗꯒꯤ ꯅꯦꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯍꯟꯕꯗ ꯗ꯭ꯔꯦꯟ ꯑꯗꯨꯗ ꯇꯥꯔꯝꯕ ꯋꯥꯌꯔꯁꯤꯡ ꯑꯗꯨꯗꯒꯤ ꯃꯩꯅ ꯆꯤꯡꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ. ꯂꯩꯈꯤꯗ꯭ꯔꯕ ꯑꯕꯗꯨꯜ ꯍꯀꯤꯝ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥ 9 ꯂꯩꯍꯧꯔꯤ. ꯄꯨꯂꯤꯁꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯈꯠꯂꯕ ꯃꯇꯨꯡ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯖꯦꯅꯤꯝꯁ ꯃꯣꯔꯒꯇ ꯊꯝꯈ꯭ꯔꯦ. Thank you for watching this video.